ꯋꯥꯈꯜꯒꯤ ꯑꯋꯥꯕ ꯊꯃꯣꯏꯗ ꯇꯠꯇꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤ ꯍꯥꯏꯗꯣꯛꯐꯝꯁꯨ ꯂꯩꯇ ꯂꯩꯊꯣꯛꯐꯝꯁꯨ ꯈꯪꯗ ꯀꯌꯥ ꯋꯥꯅ ꯈꯥꯡꯂꯤꯕ ꯇꯠꯇꯅ ꯊꯦꯝꯂꯕꯁꯨ ꯏꯪꯊꯧ ꯌꯥꯗ꯭ꯔꯕ ꯊꯃꯣꯏꯅ ꯍꯥꯏꯔꯤ ꯂꯤꯊꯣꯛꯎ ꯍꯥꯏꯗꯣꯛꯎ ꯀꯅꯥꯗ ꯅꯪꯒꯤ ꯋꯥꯔꯤ ꯈꯔꯗꯁꯨ ꯌꯥꯡꯒꯅꯤ ꯂꯟ ꯋꯥꯈꯜꯕꯨ ꯇꯠꯇꯅ ꯐꯥꯊꯖꯔꯤ ꯃꯊꯟꯇ ꯍꯪꯖꯔꯤ ꯑꯩꯁꯦ ꯅꯨꯄꯥꯔ ꯃꯤꯔ ꯊꯃꯣꯏꯁꯤꯕꯨ ꯐꯥꯖꯤꯟꯕ ꯉꯝꯗ ꯏꯊꯟꯇ ꯋꯥꯍꯜꯂꯤꯕ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯣꯛꯇꯅ ꯊꯝꯕꯒꯤ ꯑꯋꯥꯕꯁꯤ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯑꯩ ꯋꯥꯈꯜ ꯃꯑꯣꯜ ꯃꯑꯣꯜ ꯈꯜꯂꯗꯨꯅ ꯌꯨꯝ ꯌꯧꯔꯛꯄ ꯈꯪꯍꯧꯗꯦ ꯁꯅꯥꯖꯥꯎꯕꯅ ꯏꯆꯥ ꯌꯧꯔꯛꯂꯦꯗꯅ ꯉꯁꯥꯏ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯀꯔꯤꯅꯣ ꯈꯔ ꯄꯤꯔꯝꯕꯅꯤ ꯅꯪꯒꯤ ꯀꯥꯗ ꯊꯝꯂꯝꯕꯅꯤ ꯆꯪꯂꯣ ꯄꯣꯊꯥꯖꯔꯨꯔꯣ ꯄꯥꯕꯨꯡ ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯁꯦ ꯅꯆꯥ ꯊꯣꯡꯖꯔꯛꯀꯦ ꯏꯆꯥ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯅꯕ ꯃꯤ ꯂꯩꯔꯤꯗꯨ ꯑꯗꯨꯅ ꯊꯣꯡꯖꯅꯤ ꯏꯆꯥꯅ ꯀꯔꯤꯒꯤ ꯊꯣꯡꯒꯗꯧꯔꯤꯕꯅꯣ ꯋꯥꯅꯕꯅꯤ ꯄꯥꯕꯨꯡ ꯅꯆꯥꯁꯨ ꯊꯣꯡꯕ ꯍꯩ ꯉꯁꯤ ꯅꯆꯥꯅ ꯊꯣꯡꯗꯨꯅ ꯑꯅꯧꯕ ꯃꯍꯥꯎ ꯑꯃ ꯄꯥꯕꯨꯡꯗ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯒꯗꯧꯔꯤꯕꯅꯤ ꯅꯆꯥꯒꯤ ꯈꯨꯠ ꯌꯦꯡꯕꯤꯌꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯇꯥꯗꯁꯨ ꯄꯣꯊꯥꯖꯁꯅꯨ ꯑꯗꯨꯝꯅ ꯁꯨꯝ ꯂꯩꯔꯒ ꯑꯅꯧꯕ ꯃꯍꯥꯎ ꯂꯥꯛꯑꯣꯏ ꯅꯪꯅ ꯋꯥꯅ ꯍꯜꯂꯛꯂꯒ ꯑꯩꯕꯨ ꯊꯣꯡꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯄꯤꯖꯕ ꯉꯝꯒꯗꯧꯔꯤꯕ ꯄꯥꯕꯨꯡ ꯅꯆꯥꯕꯨ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯕꯤꯔꯛꯄ ꯄꯥꯕꯨꯡꯅ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝꯁꯤꯗ ꯑꯩ ꯃꯇꯝ ꯆꯨꯞꯄ ꯄꯥꯕꯨꯡꯒꯤ ꯍꯤꯡꯒꯅꯤ ꯀꯅꯥꯅꯁꯨ ꯄꯥꯕꯨꯡꯕꯨ ꯂꯥꯛꯆꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛꯇꯤ ꯄꯥꯕꯨꯡ ꯅꯨꯡꯉꯥꯏꯅ ꯏꯁꯥꯒꯤ ꯏꯖꯠ ꯇꯥꯟꯕꯤꯌꯨ ꯃꯤꯅꯨꯡꯁꯤꯗꯅ ꯊꯟꯕ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯀꯌꯥꯕꯨ ꯄꯥꯎꯇꯥꯛ ꯄꯤꯗꯨꯅ ꯑꯐꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯕꯤꯌꯨ ꯍꯛꯆꯥꯡꯅ ꯃꯥꯡꯈ꯭ꯔꯕꯁꯨ ꯄꯥꯕꯨꯡꯒꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯐꯖꯔꯕ ꯃꯤꯡꯆꯠꯅ ꯂꯩꯃꯥꯏꯁꯤꯗ ꯂꯦꯡꯗꯅ ꯂꯩꯍꯧꯅꯕ ꯅꯪ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯅꯁꯥ ꯃꯇꯤꯛ ꯆꯥꯔꯕ ꯑꯗꯨꯒ ꯑꯩꯁꯨ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯏꯃꯨꯡꯁꯤꯕꯨ ꯑꯩꯅ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ ꯏꯃꯨꯡꯁꯤꯒꯤ ꯋꯥꯠꯂꯤꯕꯁꯤ ꯀꯔꯤꯅꯣ ꯅꯪ ꯈꯪꯐꯝ ꯊꯣꯛꯏ ꯄꯥꯕꯨꯡ ꯅꯆꯥ ꯃꯇꯝ ꯈꯔ ꯃꯤꯅꯨꯡꯁꯤ ꯇꯥꯅꯤꯡꯂꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯀꯅꯥꯅ ꯑꯐꯕ ꯑꯃꯠꯇ ꯇꯧꯔꯛꯂꯣꯏ ꯃꯤꯅꯨꯡꯁꯤ ꯅꯪ ꯀꯗꯥꯏꯗꯅꯣ ꯑꯃ ꯇꯥꯎꯗꯨꯅ ꯂꯩꯔꯤꯅꯤ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯄꯥꯕꯨꯡ ꯅꯆꯥꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯦ ꯑꯩꯒꯤꯗꯤ ꯑꯔꯣꯏꯕ ꯆꯥꯡꯌꯦꯡꯅꯤ ꯅꯆꯥꯒꯤꯗꯃꯛꯇ ꯍꯤꯡꯂꯤꯕ ꯄꯥꯕꯨꯡ ꯑꯩꯁꯨ ꯄꯥꯕꯨꯡꯒꯤꯗꯃꯛꯇ ꯍꯤꯡꯒꯅꯤ ꯅꯆꯥ ꯆꯪꯖꯔꯦ ꯑꯗꯨꯝꯅ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯗꯨꯅ ꯂꯩꯕ ꯃꯇꯝ ꯅꯠꯇꯦꯅꯦ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯆꯠꯅꯕꯤ ꯆꯠꯂꯨ ꯑꯩꯕꯨꯁꯨ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯒꯗꯧꯔꯤꯕ ꯏꯃꯧ ꯎꯍꯜꯂꯨ ꯑꯩ ꯏꯃꯧ ꯄꯥꯝꯂꯦꯀꯣ ꯃꯥꯒꯤ ꯋꯥꯈꯜꯁꯤ ꯀꯔꯤꯅꯣ ꯃꯇꯝꯒꯤ ꯈꯣꯡꯆꯠꯄꯨ ꯃꯥꯡꯍꯟꯒꯦ ꯈꯜꯂꯤꯕ ꯑꯄꯪꯕ ꯀꯅꯥꯒꯤ ꯊꯧꯏꯟꯁꯤꯅꯣ ꯃꯍꯥꯛꯅ ꯁꯨꯝꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯕꯗꯤ ꯏꯃꯨꯡꯁꯤꯒꯤ ꯃꯤꯌꯥꯝꯅ ꯊꯝꯅꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯂꯛꯄ ꯇꯥꯕꯅꯤ ꯑꯦꯅꯤ ꯃꯤꯟꯁ ꯇꯧꯗꯨꯅ ꯏꯃꯨꯡꯁꯤꯕꯨ ꯆꯤꯀꯣꯟ ꯅꯥꯀꯣꯟꯕ ꯍꯩꯕ ꯏꯃꯧ ꯑꯃ ꯊꯤꯕ ꯃꯊꯧ ꯇꯥꯏ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯅ ꯊꯨꯡꯂꯔꯕ ꯊꯃꯣꯏ ꯏꯆꯥꯎ ꯆꯥꯎꯏ ꯃꯤꯒꯤ ꯃꯃꯣꯟ ꯅꯣꯛꯆꯕꯅ ꯊꯃꯣꯏ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯍꯜꯂꯣ ꯁꯨꯔꯦꯁꯅ ꯍꯜꯂꯣ ꯏꯇꯥꯎ ꯀꯔꯤ ꯂꯩꯔꯕꯒꯦ ꯂꯟꯅ ꯏꯇꯥꯎ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯛꯄꯤꯒꯦꯔꯣ ꯀꯔꯤ ꯂꯩꯔꯒꯦ ꯊꯣꯏꯕꯤ ꯁꯅꯥ ꯌꯦꯡꯁꯤ ꯍꯥꯏꯔꯣ ꯏꯇꯥꯎꯁꯤꯃ ꯑꯩ ꯊꯝꯂꯒꯦꯀꯣ ꯂꯟ ꯑꯣꯐꯤꯁ ꯔꯨꯝꯗ ꯁꯨꯔꯦꯁꯄꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯁꯨꯔꯦꯁꯅ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯑꯦꯂꯔꯠ ꯑꯣꯏꯕ꯭ꯔꯣ ꯏꯇꯥꯎ ꯑꯩ ꯉꯁꯤ ꯊꯕꯛ ꯑꯃ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯏꯇꯥꯎꯅ ꯑꯣꯐꯤꯁꯁꯤꯒꯤ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯨ ꯍꯥꯏꯖꯔꯝꯒꯦ ꯀꯧꯖꯕꯅꯤ ꯑꯃꯅ ꯁꯦ ꯇꯝꯊꯤꯜꯗ ꯄꯤꯕꯤꯌꯨ ꯀꯔꯤꯅꯣ ꯁꯤꯅ
Karino sibo? Tomthilna hana hotnaruba thabaki paisaduni. Ai moina namlamliba misaktuga kana tanabadagi pirambane. Yamna utpat haiba minida. Jamjarba imungduda minam birambane. Ayoibagisu pirakpane. Minungshi Chanu itaw, thamoigi apambadi fonglaroi khallabro. Itaw, ai itawgi wahigi asha khangjai. Kona sanarase. Ai ngasi khara thengli. Chalukhige. Suresh tumin wakal khanduna laihawi. Tada malangba, Tomthil amukta lao haibiyo. Malangbana, hoi hajarugi. Tomthilna, Sir, ai amukta changjarake. Changlo, aibu kaubibabu kari haibigadabana. Phamune, Tomthil, nang hana thabak ama honakhibra? Hoi, sir. Haidok rakhidri. Seldi pikibro. Hoi, piki sir. Maakreda. Aigi babana pikibani. Sel hanbiraktre piruriba midusu tifam khangdre hai babana. Nang sarlanse kanano khangbra? Khangjai. Office gi director ni. Adu khagla. Atopadi kaya khangjadre. Ai kharadang haige khangjilo yam kanagani. Mahak angang oiringaidagi maning makha tamna awatpa leitana haurakpa mine. Miga kaya tinade mi loinabagi hainabi minungsi leite. Mibu kaya thajagande lairik thawai yamna yawi. Lairik hai mahak business sell de yamna ngaubo mine. Arembada matam manghande oidaba yade. Asukimati marije khaba mine. Mingonda haijaba haite. Mitik mirau yamda khangba mine. Business coding loina hai. Mana loina riba khwaidagi phatra sathira hariba mi ngaktani. Adubu khanghaudana nagi khungangda tangambana puduna chalubadagi magi punchi punghong honglakhi. Minungshi tani yomlakhi. Mathamoida nungsiba nupigi phajaba khanglamdaba thamoi nungsi yening holakhi. Nakhoina mabu lana uribado aranbane. Nangi thabak Thoibi shanagi thabak kanana hapki khangbra? Khangloi. Magi wahai amana nabani bu thabak khankibani. Mayek sengna hairabadi nangbudi phare. Thoibi shanadi thabak khatpam thokte. Magi interview perfect oide. Adubu langi side agi magi mark perfect oi haina hairakpana selection phangibani. Aranba kaya selja thomja tawduna thabak khangadabagi saruk lairaba khunggangi chamjaraba kaya hinghaningkhi. Minungsidana thallaba thamoina nakhoigidamak lepkhibani. Se paisa se lausilo. Nangi babana piramliba mido utpa tawbada magi lamba leiba nate. Nangna chahi kaya tanarabasu phanglaroidaba paisani. Noigi sarlanna tanabiduna pubirakpani. Tomthil, noi sarlanbu luna taw matam chuppada. Madi chatkiba lambida hongdabani. Nakhoigidama sarlanna lepkini. Sarlandi udena. Mana tawbiriba khuding sarna haibibadagi khangjari. Sarlangi laman punsigi singba ngamlaroi. Aigi punsi hek leiri makai sarbu sungkaw kauraroi. Tomthil, nang sarlanbu nuksibra? Sarna nafamda karigumba khara niraklaba piba ngamgadra hayo. Sarlanbu masakmuna khangbadi ngasini. Thamoi peli sengna nushi. Karino aina piba ngamgadaba oirabadi pigani. Sureshna, aisu iche ijale masi nangbu usittaduna haibadi nate. Ikha thaba office gi employee oirabasu nangbu ikai khumnajai.
ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯤ ꯅꯪ ꯂꯥꯟꯅꯗꯤ ꯂꯧꯈꯤꯅꯨ ꯇꯣꯝꯊꯤꯜ꯫ ꯁꯔ, ꯑꯩ ꯂꯥꯟꯅ ꯂꯧꯖꯔꯣꯏ, ꯍꯥꯏꯕꯤꯌꯨ꯫ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡ ꯃꯥꯒꯤ ꯃꯥꯒꯤ ꯑꯁꯣꯟꯕ ꯂꯣꯏꯅ ꯂꯩ꯫ ꯊꯧꯅꯥ ꯐꯅ ꯐꯕ ꯑꯣꯏꯔꯕꯁꯨ ꯖꯒꯥ ꯑꯃꯗꯗꯤ ꯑꯗꯨꯝ ꯁꯣꯜꯂꯤ꯫ ꯂꯟ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯗꯅ ꯃꯇꯝꯁꯤꯒꯤ ꯄꯥꯈꯪ ꯃꯔꯛꯇꯒꯤ ꯇꯣꯉꯥꯟꯅ ꯂꯩꯕ ꯏꯔꯥꯡ ꯌꯥꯎꯗꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯔꯤꯇꯨꯒꯤ ꯈꯣꯡꯆꯠ ꯍꯣꯡꯂꯛꯄꯒꯨꯝ ꯃꯥꯒꯤ ꯄꯨꯟꯁꯤꯁꯨ ꯕꯁꯟꯇ ꯂꯥꯛꯈꯤ꯫ ꯃꯥꯁꯨ ꯄꯥꯈꯪꯅꯤ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯥꯕꯨ ꯄꯥꯈꯪꯅꯤ ꯅꯤꯡꯁꯤꯡꯍꯜꯂꯤꯕꯁꯦ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯆꯝꯖꯔꯕ ꯃꯇꯧꯅꯅꯤ꯫ ꯊꯣꯏꯕꯤ ꯁꯅꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯐꯝ ꯂꯩꯇꯦ꯫ ꯑꯃꯨꯛꯇꯪ ꯂꯦꯞꯈꯤꯕ ꯃꯍꯥꯛ ꯑꯃꯨꯛ ꯍꯣꯡꯂꯔꯣꯏꯗꯕꯅꯤ꯫ ꯇꯣꯝꯊꯤꯜ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯍꯥꯏꯐꯝ ꯈꯪꯗ ꯃꯁꯥꯗꯨ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯇꯣꯝꯊꯤꯜꯅ, ꯁꯔ, ꯊꯣꯏꯕꯤ ꯁꯅꯥ ꯑꯩꯒꯤ ꯏꯆꯜꯃꯛꯅꯤ꯫ ꯈꯟꯅ ꯅꯨꯡꯁꯤꯖꯩ꯫ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯄꯥꯝꯖꯕ ꯑꯔꯥꯟꯕ ꯌꯥꯎꯗꯕ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯔꯛꯇꯁꯨ ꯑꯊꯣꯏꯕ ꯑꯣꯏꯔꯤꯕ, ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯁꯤꯅ ꯂꯝꯖꯤꯡꯕꯤꯒꯦ ꯈꯜꯂꯤꯕ ꯁꯦꯡꯂꯕ ꯅꯨꯡꯁꯤꯕ ꯃꯍꯥꯛꯄꯨ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯊꯤꯡꯂꯣꯏ꯫ ꯃꯆꯤꯟꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯏꯃꯥꯡꯁꯤꯗꯒꯤ ꯄꯨꯈꯤꯕ ꯃꯇꯝꯗ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ꯫ ꯁꯨꯔꯦꯁꯅ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯍꯥꯏꯐꯝꯗꯤ ꯊꯣꯛꯇꯦ꯫ ꯑꯣꯐꯤꯁꯁꯤꯒꯤ ꯔꯨꯜ ꯋꯥꯡꯃꯗꯅꯤ꯫ ꯑꯗꯨꯕꯨ ꯁꯥꯎꯒꯅꯨ꯫ ꯅꯈꯣꯏꯒꯤ ꯁꯥꯔ ꯂꯟꯒꯤ ꯑꯋꯥꯕ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯩꯅ ꯉꯝꯗꯗꯨꯅ ꯍꯥꯏꯕꯅꯤ꯫ ꯁꯥꯎꯖꯗꯦ ꯁꯔ, ꯏꯆꯟꯃꯛ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯑꯩ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯁꯔꯒꯤꯗꯃꯛꯇ ꯄꯥꯝꯕꯣꯝ ꯇꯤꯡꯂꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯩ, ꯄꯥꯝꯃꯩ ꯈꯪ ꯈꯪꯅ ꯏꯆꯟꯃꯛꯇ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯋꯥꯔꯤ ꯀꯔꯝꯅ ꯍꯧꯗꯣꯛꯀꯅꯤ? ꯁꯔ ꯂꯟꯗꯤ ꯃꯇꯝ ꯆꯨꯞꯄ ꯄꯨꯔꯅꯤꯃꯥꯒꯨꯝ ꯂꯪꯅ ꯉꯥꯜꯂꯤꯕꯅꯤ꯫ ꯑꯩ ꯀꯜꯂꯛꯆꯩ꯫ ꯁꯔꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯕꯗꯤ ꯑꯩꯁꯨ ꯄꯥꯝꯖꯩ꯫ ꯇꯣꯝꯊꯤꯜ, ꯑꯩꯉꯣꯟꯗ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯅꯝꯕꯔ ꯄꯤꯔꯝꯃꯨ꯫ ꯂꯥꯟꯅ ꯂꯧꯒꯅꯨ꯫ ꯁꯔ, ꯁꯤꯗ ꯂꯩꯖꯔꯦ꯫ ꯑꯩ ꯀꯔꯤꯁꯨ ꯈꯟꯖꯗꯦ꯫ ꯑꯩꯁꯨ ꯃꯤꯅꯤ, ꯄꯥꯈꯪꯅꯤ꯫ ꯅꯨꯡꯉꯥꯏꯔꯦ ꯇꯣꯝꯊꯤꯜ꯫ ꯁꯦ, ꯅꯪꯒꯤ ꯄꯩꯁꯥꯁꯦ꯫ ꯍꯣꯔꯦꯟ ꯑꯣꯐꯤꯁ ꯂꯣꯏꯕꯒ ꯅꯊꯟꯇ ꯆꯠꯈꯤꯅꯨ꯫ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨ꯫ ꯅꯪꯕꯨ ꯌꯨꯝ ꯌꯧꯅꯕ ꯊꯤꯟꯒꯦ꯫ ꯁꯔ, ꯌꯥꯖꯔꯅꯤ꯫ ꯁꯔ ꯋꯥꯅꯕ ꯊꯤꯟꯕꯤꯔꯅꯨ꯫ ꯑꯩꯅ ꯋꯥ ꯈꯔ ꯍꯥꯏꯕꯗꯨꯗ ꯄꯥꯈꯠꯂꯕꯣ? ꯊꯤꯟꯕꯤꯗ ꯌꯥꯔꯣꯏꯅꯦ꯫ ꯅꯣꯏ ꯁꯔ ꯂꯟꯅ ꯁꯥꯎꯔꯛꯀꯅꯤ꯫ ꯃꯇꯝ ꯐꯠꯇꯦ ꯑꯩꯕꯨ ꯊꯤꯟꯕꯤꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯅ꯫ ꯑꯩꯅ ꯊꯤꯟꯅꯤꯡꯕꯒꯤ ꯅꯠꯇꯦꯀꯣ, ꯅꯣꯏ ꯁꯔ ꯂꯟꯅ ꯁꯣꯏꯗꯅ ꯍꯥꯏꯔꯛꯒꯗꯕ ꯋꯥꯐꯝꯅꯤ꯫ ꯍꯣꯔꯦꯟ ꯑꯣꯐꯤꯁ ꯇꯥꯏꯃꯤꯡ ꯂꯣꯏꯕꯒ ꯊꯣꯏꯕꯤ ꯁꯅꯥꯒ ꯅꯕꯥꯅꯤ ꯉꯥꯏꯔꯝꯃꯨ꯫ ꯅꯨꯡꯉꯥꯏꯔꯦ ꯇꯣꯝꯊꯤꯜ꯫ ꯑꯗꯨꯗꯤ ꯗ꯭ꯌꯨꯇꯤ ꯇꯧꯖꯔꯨꯔꯣ꯫ ꯇꯣꯝꯊꯤꯜ ꯃꯥꯒꯤ ꯔꯨꯝꯗ ꯂꯥꯛꯇꯨꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯁꯔ ꯂꯟꯅ ꯑꯩꯈꯣꯏꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯕꯤꯔꯤꯕ, ꯏꯆꯜ ꯊꯣꯏꯕꯤ ꯁꯅꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕ ꯑꯩ ꯉꯁꯤꯗ ꯈꯪꯉꯤ꯫ ꯑꯩ ꯃꯕꯨꯡꯅꯤ ꯍꯥꯏꯅ ꯁꯨꯝ ꯊꯣꯏꯕꯤ ꯁꯅꯥꯒ ꯅꯛꯁꯤꯟꯅꯗꯨꯅ ꯂꯩꯔꯕꯗꯤ ꯁꯔ ꯂꯟꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯅ ꯑꯩ ꯈꯔ ꯂꯥꯞꯊꯣꯛꯂꯒꯦ, ꯈꯪꯁꯤ ꯅꯨꯡꯁꯤꯅꯗ ꯇꯧꯔꯒꯦ꯫ ꯇꯥꯉꯝꯕ, ꯅꯪꯅ ꯄꯥꯝꯂꯤꯕꯗꯣ ꯑꯩꯅ ꯄꯤꯅꯤ꯫ ꯑꯩꯅ ꯍꯥꯏꯕꯁꯨ ꯅꯪꯅ ꯇꯧꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯊꯕꯛꯁꯤ ꯄꯥꯎ ꯂꯤꯛ ꯑꯣꯏꯔꯛꯂꯕꯗꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯑꯣꯏꯒꯅꯤ꯫ ꯉꯝꯕꯅ, ꯑꯩ ꯁꯔꯒꯤ ꯑꯄꯥꯝꯕ ꯈꯪꯖꯔꯤ꯫ ꯀꯔꯤꯁꯨ ꯋꯥꯕꯤꯒꯅꯨ, ꯄꯥꯎ ꯂꯤꯛ ꯑꯣꯏꯖꯔꯣꯏ꯫ ꯂꯟꯅ, ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯤ ꯀꯔꯤꯅꯣ ꯑꯩꯕꯨ ꯈꯪꯍꯜꯂꯨ꯫ ꯃꯈꯣꯏꯅ ꯄꯥꯝꯕ ꯁꯦꯜ ꯑꯩꯅ ꯄꯤꯒꯅꯤ꯫ ꯑꯩꯒꯤ ꯑꯄꯥꯝꯕ ꯐꯪꯂ ꯂꯣꯏꯔꯦ꯫ ꯆꯠꯂꯣ ꯇꯥꯉꯝꯕ, ꯑꯩ ꯒꯥꯔꯤ ꯃꯅꯨꯡꯗ ꯄꯣꯊꯥꯗꯨꯅ ꯂꯩꯒꯅꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕ ꯁꯦꯜꯗꯒꯤ ꯍꯦꯟꯅ ꯄꯤꯗꯨꯅ ꯑꯩꯒꯤ ꯑꯣꯏꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯀꯥ ꯍꯦꯟꯕ ꯍꯥꯏꯅꯕꯗ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯑꯩꯉꯣꯟꯗ ꯃꯤꯁ ꯀꯣꯜ ꯄꯤꯔꯛꯎ꯫